Kaino? Ay ngasidi imada kainomta hangge. Saudi saurakannuko. Kaidawbagi saudoino? Kaino? Hanguni. Imagi punsigi maramda imana ingona nungtasu lite. Ima, ay pabungdo kaya lamdagino. Aini isada kanadaba waidu lira kadawnadoino. Adugi sarukpudine nangna tamiba nahido mi oinaba hotnaw. Ma, adu orasu pabunggi hawrakphamdodi nachasu khangbi haidana. Bema, nangna imabu tasengna nungsibamakta oirabadi masigi wafamse amuk hana hange khangano. Nangna noma matam charaba matam amada ima nangonda soidan ligani. Yare ima. Imana khanganingdaba warise nacha amuk hangaroi. Warise ima isagi haraupab kaisu leite. Sagi sarang manungda ima isagi punsina kaya wana lenkiba. Imana kaya wana nangma puduna chelaki. Khallubada ima tu chunge. Ma, ay soikre. Ay na maram leitana ima wahale. Imagi bema. Nang matik saba mi mati oidaba yadabani. Mase imagi wasakni. Kaidawbagi oriduno. Imana tumba chaba khangdana aigidama asukana hotnabirisidi. Ima, ay matik chaba mi ama soidana oigani. Ma, ay laleba. Isa lande. Masana khangingba tabani. Wari asina machin tumna hawalagliba nangi punsida. Amubu machuna haktuna lehawgudo. Ima pamde. Kaigi amubu machuna sangdoino. Imana puriba mairi thoktaba wamaise nachana soidana muthakani. Wasak ado hongano. Nangna ningibado thungbo oijo. Ima, adudi owa khalkalanuko. Ima khallaroi. Tamo, angangise kamain tawse haino. Babu, lupa lising am tabiro. Imanami am chak chanauge. Karamana manabano. Punna class 12 lamang ngamdaba kangmudura. Hera, angang dabo sigumba wasingangi. 12 ti lising lak thaba yarisibu. Kok pithokra loiradubo. Aina sumaisu ngangmasida nangna lana lauriboira. Ado babung, ay handak tuition chatnabado karam leijiko. Bike thawbudo nungsin nungsa maraksida yam hainadeba. Hoine hoine, leira seba. Ado nang thengna halakpadudi yadeko. Foinga. Sir. Ado garido tamna thaw. Gari kanna thawbuse mina yam nungsidabani. Hai, namanga nangana halaunya. Ano ya yauba waw nungtigi chatlisibu kadai chatlino. Isu nupa na thandane soiba lakpa yaba natte. Abo, yumda sum leibido tanbaine. Imanaba mayamga wari saraga leido. Yum leiraga kaidogdino. Ihe, hoine. Adu oiragasu nganna halakpadi phaidana. Tawbubudi maga wari watai sananaba imungsida kanam leite. Hoine, nangna zakhibada no school da 12 thabagido amtang doro. Handaka soiradine amuk thaba talani. Asa khoi majidi yam wali kaidoroge. Wali na sum leraga matamdo hendokhradi. Kok changaga hangbada kyam kairage. Abo, simi. Hera. Nasagi thabakta nasa yam thokchadinoi. Kaino ni nakoibo? Angang sida adum ngangdana leirisibo. Yengoi, ama kharongi tombigi macha singse amane MA ne, amane engineer loire. Anuma kanga thang oidana leire. Haining matamda mai haijani kaino. Abong na haiba chumni. Kankalo. Angangse yam thadongalasu pharoida. Yare kaidorage, ngangbirurano. Mi angang sa thoomdai sida. Lao. Abong mana nambirage lao. Chalora lao. Ngana hanjalo ko. Nangina sakse sungong hongdana dum leram. Kuihi udaba kamdawrige. Nunghairiye. Training loiraba natro. Lore. Training manungdo kayadi wai. Loiba ngaibada. Adubudi waba tabani. Force ki training bu kanara nungaiduno. Tumpam sapanga am khangamaroi. Adugi training gi tungam sabam khangdabagi wabadudi khangjaragene. Aina waridi adugi nati. Nang kuina uba phangdabagine.
ꯅꯪꯅ ꯁꯛ ꯃꯥꯟꯅꯕꯁꯨ ꯑꯝꯇ ꯊꯦꯡꯅꯗꯦ ꯊꯦꯡꯅꯔꯗꯤ ꯈꯔꯁꯨ ꯋꯥꯕ ꯐꯒꯗꯕ ꯃꯥꯟꯅꯕꯗꯣ ꯊꯦꯡꯅꯔꯗꯤ ꯑꯩꯕꯨ ꯀꯧꯊꯣꯛꯀꯦ ꯍꯥꯏꯔꯣ ꯀꯗꯥꯏꯗꯒꯤ ꯀꯧꯗꯣꯏꯅꯣ ꯅꯪꯗꯤ ꯀꯧꯕ ꯌꯥꯄꯣꯠꯇꯦ 이반이나 강나라 이세 깨야디 꾸이래 하이금다나 하이스쿨 라이프다기니거 ꯑꯩꯈꯣꯏꯅꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯤꯉꯩꯗ ꯅꯪꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯕ ꯑꯩꯒꯤꯗꯃꯛ ꯄꯥꯡꯈꯤꯕ ꯃꯇꯦꯡ ꯀꯌꯥꯗꯣ ꯈꯜꯂꯨꯔꯒ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯔꯛꯑꯦ ꯅꯪꯁꯦ ꯑꯩꯒꯤꯗꯃꯛ ꯐꯅꯗꯤ ꯋꯥꯈꯤꯀꯣ ꯑꯗꯨꯒꯤ ꯋꯥꯈꯤꯕꯩ ꯃꯍꯩꯗꯨꯗꯤ ꯆꯥꯗꯣꯔꯦꯗꯅ ꯑꯩꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕ ꯅꯪꯅ ꯌꯨꯝꯗꯒꯤ ꯍꯥꯏꯖꯟꯗꯨꯅ ꯂꯧꯔꯛꯈꯤꯕ ꯃꯤꯅ ꯂꯛꯅꯔꯛꯄꯒꯤ ꯅꯇꯤꯡꯊꯣꯛꯅ ꯈꯠꯅꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯝꯇ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯃꯇꯝꯗꯨꯗꯤ ꯅꯪ ꯑꯩ ꯃꯤ ꯈꯠꯅꯩ ꯀꯥꯏꯅ ꯌꯥꯝ ꯁꯥꯎꯈꯤꯗꯥꯏꯅꯦ ꯑꯗꯨꯗꯤ ꯅꯪ ꯁꯣꯛꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯅꯪꯒꯤ ꯅꯔꯤꯜꯗꯨꯃꯛꯅ ꯄꯨꯂꯤꯁ ꯍꯦꯛ ꯑꯣꯏꯔꯛꯄ ꯆꯥꯅꯤ ꯑꯩꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯊꯥꯛꯁꯤ ꯌꯧꯔꯛꯏꯁꯦ ꯅꯪꯒꯤꯁꯨ ꯆꯥꯎꯔꯕ ꯃꯇꯦꯡ ꯌꯥꯝ ꯌꯥꯎꯏ ꯅꯪ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯇꯝꯕ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨꯗꯤ ꯑꯩꯗꯤ ꯀꯩꯝꯇ ꯈꯟꯗꯦꯗ ꯅꯪꯒꯤ ꯃꯇꯦꯡꯗꯨꯗꯤ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯄꯅꯦ 이반이세 ꯌꯥꯝꯗꯤ ꯆꯥꯅꯕ ꯆꯥꯅꯦ ꯐꯅ ꯈꯠꯅꯔꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄꯗ 이반 ꯍꯦꯛꯇ ꯂꯩꯔꯝꯕ 시덕이디 애슈ꯊꯕꯛ ꯇꯧꯔꯕꯅꯤꯅꯅꯦ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯕꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯄꯥꯡꯅꯤꯗ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯅꯪꯅ ꯍꯣꯠꯅꯔꯤꯗꯣ ꯍꯟꯕ ꯂꯩꯇꯅ ꯑꯗꯨꯝ ꯍꯣꯠꯅꯒꯗꯕꯅꯦ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯊꯃꯣꯏꯗ ꯄꯥꯜꯂꯦ ꯍꯦ ꯑꯗꯨꯒꯨꯝꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥ ꯍꯥꯏꯔꯛꯀꯅꯨ ꯑꯩꯁꯨ ꯀꯩꯅꯣ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇꯦꯕ ꯊꯣꯏꯕꯤ ꯅꯪ ꯃꯤꯡꯁꯦ ꯀꯅꯥꯅ ꯊꯣꯜꯂꯤꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯟꯕꯤꯕꯅꯤ ꯐꯖꯗ꯭ꯔꯕ ꯐꯖꯗꯕꯩ ꯅꯠꯇꯦꯗ ꯑꯩꯗꯤ ꯊꯣꯏꯕꯤ ꯀꯧꯕ ꯃꯤꯡꯁꯦ ꯌꯥꯝ ꯀꯤꯖꯩꯅꯦ ꯀꯩꯅꯣ ꯃꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯕ ꯃꯤꯡꯅꯦ ꯊꯣꯏꯕꯤꯗꯤ ꯀꯩꯗꯧꯕꯩ ꯀꯤꯗꯣꯔꯤꯕ ꯅꯪꯁꯦ ꯂꯥꯏꯔꯤꯛꯀ ꯑꯝꯇ ꯇꯝꯗ ꯃꯥꯜꯂꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯋꯥꯔꯤꯗ ꯊꯣꯏꯕꯤꯅ ꯊꯝꯕꯗꯣ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯂꯦꯗ ꯅꯪ ꯇꯥꯗ꯭ꯔꯣ ꯑꯗꯨꯅ ꯋꯥꯔꯤꯅꯤꯗꯅ ꯑꯩꯗꯤ ꯅꯉꯣꯟꯗ ꯀꯃꯥꯏ ꯊꯤꯟꯗꯣꯏꯅꯣ ꯑꯗꯨꯏꯁꯨ ꯑꯩ ꯅꯉꯣꯟꯗ ꯁꯨꯂꯛ ꯂꯛꯅꯔꯣꯏꯗ ꯇꯥꯏꯟꯗꯦꯍꯦ ꯑꯩꯗꯤ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯃꯤꯟꯅꯕꯁꯦ ꯀꯩꯅꯣꯝ ꯍꯦꯛꯇ ꯈꯜꯂꯛꯀꯅꯨ ꯍꯦꯛꯇ ꯌꯥꯗꯦꯅꯦ ꯑꯦ ꯀꯩ ꯈꯜꯂꯛꯏꯅꯣ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯌꯨꯕꯤ ꯇꯣꯡꯕꯗꯣ ꯍꯦꯛꯇ ꯄꯥꯝꯃꯛꯄ ꯀꯗꯥꯏ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯌꯨꯕꯤ ꯇꯣꯡꯗꯣꯏꯅꯣ ꯌꯨꯕꯤꯕꯨ ꯊꯧꯕ ꯌꯥꯕꯩ ꯇꯥꯏꯞꯇ ꯅꯪꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦꯍꯦ ꯌꯨꯕꯤ ꯇꯣꯡꯕ ꯍꯥꯏꯗꯤ ꯊꯧ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯁꯦ ꯂꯨꯍꯣꯡꯕꯗꯅꯦ ꯈꯨꯠꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅꯤ ꯊꯝꯃꯒ ꯌꯨꯕꯤꯗ ꯊꯝꯕꯗꯣ ꯈꯪꯗ꯭ꯔꯣ ꯑꯣ ꯑꯗꯨꯗꯤ ꯁꯥ ꯁꯤꯗ꯭ꯔꯤꯌꯦ ꯀꯩꯅꯣ ꯃꯥꯏꯁꯤꯅ ꯁꯥ ꯑꯃꯨꯛ ꯆꯥꯅꯤꯡꯉꯤꯖꯥꯠꯂꯣ ꯂꯨꯍꯣꯡꯕꯗ ꯗꯣꯟ ꯊꯤꯜꯂꯤꯗꯅ ꯗꯣꯟ ꯁꯥꯅꯕ ꯁꯥꯗꯣ ꯁꯤꯗ꯭ꯔꯤ ꯍꯥꯏꯕ ꯃꯋꯨꯟꯗꯣ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ ꯀꯗꯥꯏꯗꯩꯅꯣ ꯐꯅꯕꯨ ꯐꯖꯩꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯥ ꯁꯤꯗ꯭ꯔꯁꯨ ꯄꯦꯅꯥꯅ ꯃꯍꯨꯠ ꯁꯤꯜꯂꯝꯅꯦꯍꯦ ꯃꯗꯨꯃ ꯑꯩꯈꯣꯏꯗꯤ ꯕꯥꯃꯣꯟꯅꯤꯅ ꯑꯣꯏꯔꯔꯣꯏ ꯕꯥꯃꯣꯟ ꯍꯥꯏꯔꯒ ꯑꯩꯗꯤ ꯀꯩꯅꯣꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯍꯌꯦꯡꯋꯥꯏ ꯂꯥꯛꯑꯒ ꯍꯋꯥꯏꯖꯥꯔ ꯂꯣꯜꯂꯨꯕ ꯉꯝꯃꯔꯣꯏ ꯕꯥꯃꯣꯟ ꯂꯨꯍꯣꯡꯕ ꯇꯟꯗꯅ ꯃꯩꯇꯩ ꯀꯣꯏꯅꯔꯤꯁꯤꯗꯤ ꯑꯣ ꯐꯩ ꯑꯗꯣ ꯍꯟꯗꯛ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯅꯪꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯥꯕꯤ ꯇꯥꯔꯦ ꯑꯩꯅ ꯄ꯭ꯔꯖꯦꯟ ꯇꯧꯔꯛꯇꯣꯏꯅꯤ ꯑꯁꯦꯡꯕꯩꯔꯣ ꯑꯩꯅ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯒꯗ꯭ꯔꯣ ꯅꯪꯁꯤꯗꯤꯕ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯗꯣꯏꯅꯦ ꯑꯩꯅ ꯀꯃꯥꯏꯅ ꯅꯝꯊꯥꯛ ꯇꯧꯗꯣꯏꯅꯣ ꯀꯩꯅꯣ ꯆꯤꯔꯤꯗꯨꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯉꯅꯤꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯤꯗꯥꯛꯀꯤ ꯆꯦꯒ ꯁꯦꯜꯒ ꯄꯤꯔꯛꯄꯅꯤꯅꯦ ꯌꯥꯎꯔꯝꯗꯕ ꯋꯥꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯉꯣꯟꯗ ꯂꯨꯄꯥ 500 ꯌꯥꯎꯔꯤꯌꯦ ꯍꯤꯗꯥꯛ ꯃꯃꯤꯡꯗꯨꯕꯨ ꯈꯪꯕ꯭ꯔꯣ ꯁꯦ ꯑꯩꯁꯦ ꯅꯪ ꯎꯅꯅꯤ ꯍꯥꯏꯔꯕ ꯑꯇꯩ ꯂꯣꯏ ꯀꯥꯎꯏꯅꯦ ꯅꯪꯒꯤ ꯅꯌꯥꯏꯁꯦ ꯀꯜꯂꯤꯅꯦ ꯏꯅꯨꯡꯍꯦ ꯅꯨꯡꯁꯤꯔꯗꯅ ꯃꯁꯛꯅ ꯐꯖꯩꯕ ꯌꯥꯔꯤꯍꯦ ꯆꯠꯁꯤ ꯂꯥꯛꯑꯣ